India government gi rules ju kadai baw da pusil sing na paikhat legi ai ja masi sichu hangba mathau tare na haining e bok ado manipur gi hauji ko ri ba situation si da manipur government kaktana lochin badi war ne si me amsna ure ba maram di even hauji so adum problem lady ko gi unified command si chimisa gi makota lai leite kharam na lai hai bu si yawi madu mai hauji dum sing dri ba ko marang nan makta unified command gi meeting pang thui chief minister siar lowi adu pang thui adu ga wari me ma sanai adu action di hauji bawdi udri adu masida ID Manipur government si center na direct handle to ba amakak uibani na yam katna Manipur government si da hai ba si chu ta ba si chu ngangura su kan kana da wulong na uiye ba ko even handaki chief minister wasak lo ba si ba da adum masamak phau da koi mangdong no ko adum chief minister pa kasin mangdong adum phorong ba ne ba ko sumaina atai minister sing adagi deputy CM sing lorok pasi masisu portfolio ga konana laga wasak lobune basi ado chumda kaki wasak lobune basi ado moi manga khang ministerial boards da leire ado makha ta bo hoje ku sangbu ngam dris ni na ko masina ta idi manipur government city asum leihan bagi mong do ma leba aduga makhoi sina kadai bhaw da policy se making tower kan da peace trust se adagi hanjil nan basi ngambadori ra haibasi mi ushin bade ubangam da bai tare adubu handak anoba Hemchandgi lengak se la kan sida manaka smainaka kitang ga chatna khotna sagi reconciliation tongna bagi tanjam khang lobuse masimak yam adum aphabani haina lobu yai tobutobu enga sai haijagi buduna magi handaki senapati khongchat tu kitang tang chabu what pra id people singi value people singi sentiments kitang ignore to bra haibagi one eba adu magi khongchat tu di madam chade natraga fatte haibisi natte ba ko adu smaina leiri adu aidi masigi irang si lotion da center gi role se 100% ne low e aduga state ki sidi adum center na hire pa kanda adum hana dagi su adu mangai adagi handak su adu mangai chamana ne ba ko adi somda nang se taw abo hara su taw gonu bo hara su kaim taw ngam da bi film du ne blai du ise maram di moina so dum haijabani koi si national party ne koi swai da pungtok to ya ba pon na te ka su moi masana dum haijabani maram di somdai loine handle to ye dum madu wahi du na dum takjarabani ba ko adu masisi da manipur gi pikraba irang si da pikraba phogi india gi state ka chawbo singi district amane hena chawba hai tare ko masisi da khulai paiba mayam khogi shau sarga leiba hai tare dum masi crackdown si toge hardi sidi hapta manung da yam line togi ne ba kujin momai to papa state si do ko to de vida sum le le si sina kari maram gi no cha hangning e ado towe di hai ni somda su tong na wari sana daga santi prok na bo khoni hai ni ado handaki irang si da wari sana ri su do suyong yok da brava nongoi pair ga kap khi da brava makoi gi designated game da lengna lei brava kulai deposit to godabni hai du su to brava am to de ba free da adum at random pakai da lei moi apang mong da dum da lei bane ba even si yamna higher ga di fajada ba somda border da irang thoko matam si da sigi kulai pa ba su sing da su hol ga border pusaling ne omi ka na haling ne adu ra di adu gi film si da sida amaina irang sin nem dori no ni nongoi pai ba kangbu mana nongoi pai ba ani haitare ne somda gi defense tong na bo hona ba maga attack tong na bo hona maga swai gi maraki swai si da nongoi pai ba ani do amana free da nongoi do pai la ga thado ga thamba adu ga amadana active operations nei khair ga ling ba ya da makin lehen ba si da karamai to na irang sin nem ga do no to ge ha di chama do me ke da chamana no lokal lo ba su da le ba militant sing su designated game ta phajana hojilo aduga khulai sing do rules ki maduina khulai deposit or matungda so do ama aina do na tro adu di nate ba adu sina tai di som at random da punjai chargan leira aduna adu lushindana sigi irang si lushilo hai bidi yarwe adu masidani masil lushin ma habi sida center gi makuta 100% leire and hari si masidani su ji kan tawri center tawri
manipur government mamingi hoina yauri ana su manipur government je yaholam pote ado hajukti 2008 gi yahondana mamingi hoina scenery manipur government na su handoni harasu handokna adum yauri handok charane na hairu re natra hairu su kain tongundana adum yauri aduna sigi masjid khara smai toba adagi yaning na mangi government na khara phongdo omba sigi illegal immigrant gi wapam puthoba poppy plantation gi sigi kanu si lauthokna bo honaruba drug ki kari gi sigumba mayam si sida irang ama sagalak pra haibu sisu myam adum urabo ngatane bako hoi masidagi chauna adugi mamandagi umkhatnaba khara umkhatnaba dudi adum leirena hainingi adubu sigi biren laya ki matamda sparking point adu ohen gibani hana lowe adu masil lotion mahabasida aina hoji hajaiduni yamna masi hanadi yamna laina uram bai tare ko sigi furup ani khaki marakta chamchamna khogi un misunderstanding leibedagi khanaba chaina boina uram ba adu hojikti madu ina uba ngamakte ba aduna sina marmar kanda sigi lotion gi haitar gadi center na yamna cham manaba mi ngamagaluna na loisinabu honaba aduna targadi manipur government wari phanayam sananabu honarasu adigi kari tawnabu honarasu upai legedaba mande baramdi ji da chaluraga community ahum mari phaminadana wari ga sanaraga hanjilakpada nongala bom bokhai mi ni hum siri sini sinebako se loisindrieba irang si loisindri haidi makhongdagi hawraga loisilakpa ma changeba adu loisinggadori basi kadai da ino haibidu phajana thidokpa ma changeba adunani haida sum wari sum sanarkanda India government the lady and he hired Shinane. Aduna Masai Matang Shishida, Manipur government the D, Hanadi, sounding but say the Jerum, so Kujo money, no in a Tohom to Kudu Todiana, Adusum Muni and Girokanda, Manipur government city only, Nang Chimis Oiroko, Nang Adu Oiroko in the land, be more wrong to neighbors, lady city. Aduna Sishina, Irang Siloshi, the Kanya Habitu, Habangam de, Adubu, Makoino, Honori Vasi Mukti. Was a Hemchandra Quiggy Chief Minister and Hosik Pow with the Koi Jiribam Jatkare, Jiribam Jalubagi, Matung the Koi, Trong Lao Wigi incident, no item incident and Matokre, Nasi Koi Kangpokpi Powerga Senapati Jatkare, Swine Todana, Queen Miam expect over Quiggy Toiba conflict Sigi Hauropam Oriba Epicenter, Chorachan Pursi Masihana visit the one in Miamna. High Basima visit Taur Kibasu Yari, Hosipoti Mayamgi, Masi speculation in Koza, Masi visit over Kari Marakari Kidamakta, Hana Kanoga, Jiriga, Kuigi Makogi, Masi Queen Uda, Makogi work allocation, the Yarambadi or Mbaya, the Miamgi, Apamba Duniqua, Masi Churachanpur, Sihana visit the one talked about Habagi, Wahanga Masu, the Makhangi, Adumatakta was a Karihaini, Nahan Queen. Mangboy Hawkip Anna Ama Facebook the thing Zabani Mahana Tarapada. N Biren cannot visit, but Hemchandra can visit Jiribam. I'm a thing neighbor. But say that Miana was young, can criticize Tonarisi. How's it have the man at Chatpanga Missy, Koi Iran si Karapare, Haina Laudoribra. Loeno there's a Karapare, Haina Laudoribra. Adu Ragana Mana. Chatluba matung trong lao wigi incidents na irang si pare khara phada na mana chatpangam me haragadi trong lao wigi incidents na kari mu thokadoriba si wahang ma miyam na dum makhangi hanagi chief minister na chatpangam daba mahak na chatpangam ba aduga mana chatpangam ba si irang pare haragadi why trong lao wigi incident kari gi thoi ba ba question se oza miyam na yamna hang ba wahang makhangi oza gi mot masi oza kari Come ying be come in Tambeza. Hamna Jiribam Chapakanda Chinis and Jiribam Chapakanda Yamna Kari Haine, Madam Zai Kaina, Hainagibo, thanks to Nagi. Ado Chuchanpur Satpa Habasi Matanga, White Matam Blackie, Adubo Haju Makidi Madu or Topada Kitan Wagi Kitamale, Ado Magi Shushu Magi Sin Baitare. Programs sigi matungina matang adum pakhalakpa oigani na khalle adu haujuk mana sum matang chalakpasi masi aphaba khongthang amani haina lobudi yai adubo magi ngasigi senapati gi se senapati khongchat simadi
aina haining badi magi valley people singi sentiments se kitang na thai bre na khal maram di Imphal Valley is burning hawi mai jai mai sai ngai marak sida mana kari wakhal dagi only magi sig inauguration kari keno project khara adu khaki misal libra maduda akhoi purup masen akhoi negotiate tongna na ba reconciliation gi ofam amati u phangde masi magi visit chida ko ado masina taidi magi handaki khongchat se kitang hatu malena aina hainingi lale haibidi ngamde ko maramdi masi ju magi reconciliation dugi part amani haina aduni na harakane man soidana adubu akoina haina magi se matang sadi haibne sia hana resolve to woman the car lady ba manipur tampakta hoji mai hauri bisi kari maram lino nan sisida bomb pokai halamme adegi misi mina yaure khoshawna raba miyam na irang horok pada onka CRPF ne kaptana hom ri musire and machine maram markanda sigi Imphal Valley dadi angak ba phangna boiling orga lady masi hana resolve to woman phai ba masiki matung da man anywhere janpur sakira senapati sakira Kangpokpi sakira adu meana karisum ta haingoe adu sigi jam langi ngai resolve to bangam dringai haitari ne hawjik bom pokai halambadu kanana no hojibo haibangamde enai da sinagre chup chap sahi kya leiduino khangde adu sinagram tungda nongmo putorpi ai nongmadu keidong eno koi haingamde adu masina miyamna pami budi madugi responsible oiba lupto adigi insurgent haigara militant haigara kanano idu putu haibneba aduga mihat pusing dugi crack down tawro moido phagalo haibneba madugi mami amta leite ba hojibo da nan akogi UK legi ahum phare ahum ba ani mahana pha leire hare aman no phare aduga phare na puthore aduga phari ba missing do incident tuga adugi crime duga mari leina raina hangbudusu adusu leina en haingamde adugi adu phare na puthokpi kari matau no haimnida hana na pha leire ba anim leire adum tangda anobom phare phara ba singdu makhoi singdi adugi operation chathabda phabani na adumai chamcham na hagim payeba aduna tabida sigi matungda yamdan maruk leina ngangeba sigi incident tugi matungda moi ohum phare aduda UK lese ta sengna chapchanam chenarabra siju moi haingamte enai na tiga pa hogre kyam kuin changduino ai ngasai haibeduni akoi khangde adu meyangi di sentiment se hauji ayoriba siba ki debi mong ne blaidise sigi pm sida mana reconciliation ki part amani haina senapati da chatpase masi sida people to people connect tongno bagi lambi amta su ude mana inauguration kano project khara khogi sanga baduna di masi reconciliation na haiba yabra aduga hanagi CM na chatpangam de haina haibadu ma chatpangam me utna nabra yes siyum leba man jiri pam da hani CM chatpangam khide irang yamna khogi batam du yam sigi irang si yam pick wena ekta kan matam du chatkani ha kanda somdagi yai hai yadi hai masa khidre ko mana chatpangam de mana chatpangam de bodo aina chatpangam me utna nabra adu sida sagi jiri pam da uigibaduga Pibam du boba, jiri bam dana purup singdu fazana faminaraga ma wari sanagi ba madu afaba part amaneba adu bo handaki senapati ki khongjat sida di madu ude haimnida aduna magi sigi khongjat se patte haibiding amde adubu matang sade haibse ai haining ismana si round sma tamse okay thank you very much thaka chariuza ai oza Hemchandra Salam da ngasi अखोगी थोइबा च कन्फ्लिक्ट सिगी हौरफम से हौजिकी इलीगल इमिग्रेंट सिसु पार्ट अमने सिसु यावरिने अखोगी फॉर्मर चीफ मिनिस्टर थोमन बिरेन अदुम पनबीबदा लाइरिबा हुंफुजिदा अखोगी ओपोजिशन की मंगा जो खाइदोसी मोगी तरा जो खाइदोख्रसी लेमहौरिबा खरसिदा इलीगल इमिग्रेंट की मतांग सिदा पंबा याबसी मरी मंगा दौसु थोलो हाइबगी स्टेटमेंट अखो अखोई अदुम याम तोइना ताइको सिदी अदुम अखोई फॉर्मर चीफ मिनिस्टर मागी सपोर्ट की अदु दागी वानती चुमदी चुमे लालदी लाले हाइबदुनी यानिंग जगादुदी यानिंगे यानिंगदबा जगादुदी यानिंगदे सिगे जगा सिमदी अदुम याम हाइदी यामना व्हाइट पेपर द अदुम माना थमिबा स्टेटमेंट दुदी चुमब्रा हाइना खल्ले अदुमकपु हौजिकसी
Sina maram oira kanda ngasagi ST gi sumasu khogi haurakpada dugi keno ma thoglak pakhibagi issue ma khak laigre adu conflict se hajik je thoe lotion mangam dre sigi lotion bazing ngamdre kamain tawdra lotion doino habaji ju but sanaraga lotion bahai tabadugi keno dune boza adu sisina soise hariba leader sing makhoi security sena inaba makhoi da shokte ba periphery area da laiba dagi civilian sing da innocent people ngakta boza shoi ba siri base adu targadi sumaina sum laibadi yadabanina solution amadi tangai phadana purak ba haisidi problem ama lei thogadi solution ama thibai ji mahausa ne boza adu hajik paliba khoi gi representative sing MLA sing cabinet minister sing di problem sidagi na thairaga election lom da chatpagi mami su duma usalak jiri jalaga samgi vote khoma mi ni uza si mayek sengna leirabani adu ibatargadi hajik si solution sima purak ke hai batargadi tawdosi kanana solution doino habgi wahang sima miyam ke question da la eba penda base sarkar da loimak ne thammise adu sarkar na su tawda chap chaba action di ka su ngasi bago chahi suraka da base laude boza ex gracia piraga adum adi ha swaina curfew no magi numit matam pung kharaga sangdoga tabli pacify tawraga adi chidane ba chahi sujalai seja oza kari kama yeng ba yai sigi solution amdi tangai pudana porakta badi yada boza mane solution ama purakta ba habsi yaroi da ba makani smaina sum conflicts na sum sangdoktana sum leiragadi yamna kari haine yamna sathina maningan ba society mo hogadrine ba ado masil lochina ba hona ba habsida manipur government ki rules se kadai bawda lawri bage haisa simusu yamna hangningai oi aduga India government ki rules ju kadai bawda pusil sing ba kali ge haisa masi siju hangba mathau tare na haininge ba ado manipur ki hojikori ba situation sida manipur government kaktana lochin badi warane simyam sna ure ba maramdi even hojik so adum problem lairi kogi unified command si chiminsa ki makota lai leite kharam lai ha bisu yawi madu mai hojik dum singdri ba marang nan makta unified command ki meeting pangthui chief minister share lowi adu pangthui aduga wari mema ma sanai adu action di hojik bawdi udri adu masida ID Manipur government si center na direct handle to ba am khak ui bani na yam katna Manipur government si da hai ba si chu ta ba si chu ngang ro su kan na da bulong na ui ba ko even handaki chief minister wasak lo ba si ba da adum masa mak phau da koi mangdong no ko adum chief minister ba ka sin mangdong adum phorong ba ne ba ko sumaina atai minister sing adagi deputy CM sing lorok pasi masisu portfolio ga konana laga wasak lobne basi ado chumta kaki wasak lobne basi di ado moi manga khang ministerial board sta leire ado makha ta bo hojik sang bok ngam dri ni na ko masina ta idi manipur government city asum leihan bagi mong do ma leba aduga makhoi sina kadai bhaw da policy se making to kan da peace trust se adagi hanjil han basi ngambadori ra hai basi mi ushin bade ubangam da bai tare adubu handak anoba Hemchandra lengak se la kan sida manaka smainaka kitang ga chatna khotna sagi reconciliation tongna bagi tanjam khang lobu se masimak yam adum aphabani haina lobu yai to bu enga sai haijagi buduna magi handaki sanabudi khongchat tu kitang tang chabu what pra id people singi value people singi sentiments kitang ignore to bra haibagi one eba adu magi khongchat tu di madam chade natraga fatte haibisi natte ba ko adu smaina leiri adu aidi masigi irang si lotion bada center gi role se 100% ne lowe aduga state ki sidi adum center na haira pakanda adum hana dagi su adu mangai adagi handak su adu mangai chamana ne ko adi somda nang se taw abo haira su tawgunu bo haira su kaim tawngam mudabi film dunya le tuise maramdi moina so dum haijabani koisi national party ne koi swaida pungtau to ya bo pon nate ka su moi masana dum haijabani maramdi somdai loine handle tawe dum madu wahi dunu adum takcharabani boko adu masisida manipur gi pikrab irang sisida
pikraba pagi India gi state ka chaw singi district amane hena chaw hai tare ko masi sida khulai paiba mayam kogi shau sharga leiba hai tare masi crackdown si togi hardi sidi hapta manung da yam line togi neba kujin momai to papa state sida ko to de vida sum lehel si sina kari maram gi no cha hangning ado towi di hai ni somda su tong na wari sana daga santi pro no bo khoni hai ni ado handa ki irang sida wari sana ri su du su yok da brawa nongoi pair ga kap khi da brawa makoi gi designated game da lengna lei brawa kulai deposit to godab ni habi du su to brawa am to de ba free da adum at random pakai da lei moi apa mong da dum da lei bane ba even si yamna higher ga di fajada ba somda border da irang thok matam sida sigi kulai pa su sing da su hol ga border pusaline omi ka na haline adu de adu gi fibam sida sida amaina irang sin nem dori no ni nongoi pa ba kangbu mana nongoi pa ba ani haitare ne somda gi defense tong na bo hona ba maga attack tong na bo hona maga swai gi maraki swai sida nongoi pa ba ani do amana free da nongoi do pa hal ga thado ga thamba adu ga amadana active operations nei khair ga ling ba da makin lehen ba sida karamai to na irang sin nem do no to ge ha di chama do me kai da chama na lokal lo ba su da le ba militant sing su designated game ta phajana hojilo adu ga khulai sing do rules ki maduina khulai deposit or matungda so do ama aina do na tro adu di na te ba adu sina tai di som at random da punchai chargan leiraba aduna adu loshindana sigi irang si loshilo hai bidiyaro adu masidani masil loshin ma hai sida center gi makuta 100% leire and hari masidani su ji kan tauri center tauri manipur government mamingi hoine yauri ana su manipur government je yaholam pote adu hajikti 2008 gi yahondana mamingi hoine scenery manipur government na su handoni harasu handokna adum yauri handok charane na haru re natro haru su kain tongumdana adum yauri aduna sigi masjid khara smain toba adagi yaning na mangi government khara phongdo omba sigi illegal immigrant gi wapam putho ba poppy plantation gi sigi kanu si lauthok na bo honaruba drug ki kari gi sigumba mayam si sida irang ama sagat pra haibu si su myam adum ura bo ngata ne ko hoi masidagi chauna adugi mamandagi umkhna ba khara umkhna bududi adum leire na hainingi adubu sigi biren laya ki mutam da sparking point do adu ohen gi bani hana lowe adu masil lotion ma haibasida aina hoji hajaiduni yamna masi hanadi yamna laina uram bai tare ko sigi phurup ani khaki marakta chamchamna khogi un misunderstanding leibadagi khanaba chaina boina uram ba adu bo hojikti maduin ubanga makte ba aduna sina marmar kanda sigi lotion gi haitar gadi center na yamna cham mana ba minga magaluna na lotion na bo hona ba aduna ta targadi manipur gamena wari phanayam sanana bo hona rasu adigi kari tawna bo hona rasu upai lege da bo mande baramdi ji da chaluraga community ohum mari phaminna da wari ga sanaroga hanjil lakbada nongala bom bokhai da mi hum siri sini sine boko se lotion ba irang si lotion dri haidi makhong dagi hawraga lotion lak ma change ba adu lotion ga dori basi kadai da ino haibidu phajana thidok pa ma change ba aduna ni haida sum wari sum sanara kanda india government da leire na he hairi se sinane aduna masai matang si sida manipur government da di hanadi yam sawningam ba paksai da cheram basu khoju amane noina tawhum thokudu tawde na adu sum muning jirur kanda di manipur government si di only nang chief minister oiro ko nang adu oiro ko ina lehen bi mo wong dunia ba hojik leiri si di aduna sisina irang si losil kani haibu di haibangam de adubu makhoina honari basi mukti yam thaga ningai oina swaitam sa okay thank you very much losil